Leichal Radio Live Channel gi listener khudingmakpu taram nokcheri ngasigi wari asigi mamingna LAIWA SANABI aduga wari asibu ibirakpina bembem mangang wari asi hane khoi gi channel asida hapkiba wari singdagi khara tonganba wari ama oigani haina thajai mayam puna wari asi amuk taminarasi numidang wairamgi matamni Leikai asida naha oina maming chatpi amaibi thoinudu masamaki mangol laduda laigi thau ama taunaba sem saduna lei amaibi thoinu magi mamangda phamliba nupi eduda mamitu suglap yenglaga hai nangi si araiba oirodoriko aina sum yengbada mayaksi okha kalini he nangi nache sina yamna heliko thabak khumang chawshinba Tambaldo yamna pakhatna Ima maibi upai amatadi yengbiuba magi siom nungi angang ado mangphauna hanba sukya yaroi Ima maibi na taw haiba khudingmak ai tawjage masi matangdi ai hi mateng pangbiu Phare phare ai tainaba ngambra yenglage nang khuru kunduna nabuk ningda che na ni jawko Asi haiduna amaibi thoinudu tairen masa ama paiduna leibaki chapu macha duda yauriba isingdu lauduna tairenduna akoibadu khiktoklaga mamit usinduna karino murum sonduna lei ngaihaki matung laida katliba pochai singdu yangkok amada haptuna konthong wangmada thadokluraga changlakli amaibi thoinudu thambal sese phigau saw thambal su phigau saduna makok taife non thaduna lei Amaibi thoinudu leihaw ama paiduna kari no solaga phigau saduna leiriba thambalda piduna leihaw simi kanasu udringai dane lonabi na chiduna tumna hipnariba mompang makhada thamlamu aduga ne thoinudu makhutu haipet khanduna thambalgi manakongda karino wa khara hairami kawranu ko pot asi thambaga haigadabani aduga handak lakliba thasi numit asida Nang amuktang nga lakho ay nahaiba potlam sindu purao. Thasi matungdagidi nang ay unakhiroisi. Nakhoy gita dalang payda thabak suba chatkibado halaklani. Aduna ne nang lakpayade ko thambal. Thambal do maraw layba minok ama nokto na. Phagani mamaibi thasi numita soidana lakjagi. Adudi ay amuk chatnaba tawrage. Yawro. Afaba thabak amadi oidre khanglaba thoinudu karisu na chungba laite masage haijariba mahaisingdu afaba romdadi tawdri sembiba mapuna karidi tamliba kanana su hairuba ngamde somdasu thambalgi lonabi mache oiribi melai araiba mi amadi natedo mahakshu mahangna ngamna pandaba yade haiba midani mapuroiba oiriba ibohalda chirol kaya tawba haibini Numidangi chak thongna manakta leiriba mapuroibada unsili Nupa aide haibide haisani inawe be mago unsinaduna wari saduna leiramba thengnarabadine yaroiko karigumba aina hairibasi yabidraba aina tawba thapaktane aibu phatte hairakpa yaroiko ai khangida nupia nangda cheksina leyo ai manghase kya nungaiti nanaw pidi ude magi kada lekhijala khangzade khoi mabu panaduna leite Nungan badagi thabak mateng amata tawbibasu nataba kari thabak pu tawdana chillibano haiba khangde khoi thambal su machena chakhumda leiringai amaibina taglakpa thoram pumba loiduna nokmi chakhumda changlaktuna khon ka to nauthaduna kawrai iche bema nanaw se ipam lamdamda chatlubagi khara thengdokhre kari na teng pangjaoge tat haibi bema tawbiranu na tato thabak khuding loina loijare hojikti pothaduna leibiruro yare Thambal do mapuroiba ibol da unsinduna tacho aibu ichebe mada kari akaiba haikibagene ichebe magi khonda sidi ai khitangdi nungaijade nungani gi marakta ha oiraba ibohal khumda yadabagum phajana hainongni noibo chalo mele nang sungai potharuro nanaw nupi changlabani na mana mu thabak singse tawjawrasanu chakam ta charoi ai wai se hairam laga mele chakhumdagi sawum naina thoki Thambaldi sauduna thokiba melai bai phet yenglamlaga mathamoida harauna lehawi ahing nongyai aduda melaigi manakongda yamna hainadaba khonjelda kanagumba mioi kharana murum sonbagi makhon taraklami uisinduna leiramba mamit ani khangpang panglai masa mathanta pakhatpadu phathacheduna nakan yet oi leiduna yengi adudagi amung mamit tamna usinduna ngaihak lei
ꯌꯨꯝꯒꯤ ꯌꯦꯅꯦꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯏ꯫ ꯀꯤꯕꯅ ꯅꯤꯛꯂꯕ ꯃꯦꯂꯩꯗꯨ ꯃꯄꯨꯔꯣꯏꯕ ꯐꯥꯎꯕ ꯀꯧꯕ ꯉꯝꯗ ꯌꯥꯝꯅ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯦꯂꯩꯒꯤ ꯃꯐꯝꯗ ꯊꯦꯡꯅꯕ ꯁꯨꯝ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯃꯦꯂꯩꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯆꯨꯔꯤ ꯇꯥꯐꯝꯗ ꯊꯝꯕꯥꯜꯅ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯊꯝꯕꯥꯜ, ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯊꯝꯕꯥꯜꯗꯣ ꯃꯦꯂꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯄꯥꯈꯠꯄ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯍꯩꯁꯤꯡꯅ ꯁꯦꯝꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯆꯨꯔꯤ ꯇꯥꯐꯝꯁꯦ ꯅꯣꯡꯖꯨ ꯊꯥꯒ ꯑꯣꯏꯔꯦ, ꯂꯩꯇꯦꯝ ꯃꯥꯟꯅꯗꯕꯁꯤꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯏꯆꯦꯕꯦꯝꯃ ꯇꯨꯁꯤꯟꯒꯅꯤ ꯍꯥꯏꯗꯅ ꯂꯩꯇꯦꯝ ꯃꯥꯟꯅꯅꯕ ꯅꯅꯥꯎꯅ ꯁꯦꯝꯖꯔꯤꯕ꯫ ꯊꯥꯡ ꯁꯨꯔꯤ ꯑꯗꯨꯅꯕꯨ ꯁꯦꯝꯕ ꯌꯥꯕ꯭ꯔꯥꯅꯦ? ꯌꯣꯝꯄꯥꯛ ꯑꯃꯠꯇꯁꯨ ꯄꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯣꯏꯔꯗꯤ ꯈꯔ ꯈꯟꯅꯕ ꯌꯥꯕ꯫ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯐꯔꯤꯔꯣ ꯐꯠꯇ꯭ꯔꯤꯔꯣ ꯑꯗꯨꯕꯣ? ꯑꯐꯕ ꯊꯕꯛ ꯇꯧꯕꯕꯨ ꯀꯔꯤ ꯀꯥꯏ ꯍꯥꯏꯒꯦꯅꯦ ꯏꯆꯦꯕꯦꯝꯃ? ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯊꯝꯕꯥꯜ ꯍꯥꯏꯕꯤꯁꯤꯒꯤ ꯃꯊꯛꯇ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯍꯟꯗꯦ꯫ ꯃꯦꯂꯩ ꯆꯤꯡꯅꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯜꯂꯛꯄ ꯃꯤꯍꯧꯕꯅ ꯁꯨꯝ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯆꯠꯂꯕꯗꯤ ꯋꯥꯈꯜ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯑꯐꯕ ꯈꯟꯕ ꯉꯝꯂꯛꯇꯦ꯫ ꯂꯣꯟꯅꯕꯤ ꯑꯣꯏꯔꯤꯕꯤ ꯃꯆꯦꯅ ꯅꯥꯎꯄꯨꯕꯗ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯀꯜꯂꯛ ꯃꯤꯍꯧꯕ ꯑꯣꯏꯗꯨꯅ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯪꯐꯥꯎꯅꯗꯅꯕ ꯑꯃꯗꯤ ꯃꯆꯦ ꯃꯦꯂꯩꯕꯨ ꯅꯝꯊꯗꯨꯅ ꯃꯥꯒꯤ ꯈꯨꯄꯥꯡꯅꯨꯡꯗ ꯂꯩꯅꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯕꯨ ꯃꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯕꯅ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨ ꯇꯥꯟꯅꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯨꯗ ꯃꯦꯂꯩꯗꯨ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯒꯤ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯏꯕꯣꯍꯜꯁꯨ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯦꯂꯩ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯏꯗꯨꯕꯣ? ꯇꯥꯆꯧ, ꯑꯁꯤꯒꯤ ꯀꯥꯆꯤꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯋꯦ꯫ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯊꯣꯡ ꯈꯪꯗꯕ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯆꯪꯂꯛꯄꯅꯤ꯫ ꯑꯩꯅ ꯀꯥ ꯑꯁꯤꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯃꯁꯝ ꯁꯥꯡꯕ ꯃꯤ ꯑꯃ ꯀꯥꯆꯤꯟ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯇꯥꯆꯧ꯫ ꯏꯕꯣꯍꯜꯁꯨ ꯀꯥꯆꯤꯟꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ꯫ ꯃꯦꯂꯩ, ꯀꯩꯁꯨ ꯂꯩꯇꯤꯌꯦ꯫ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯋꯥꯈꯜ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗꯅꯦ ꯑꯩꯅ ꯎꯈ꯭ꯔꯤꯕꯗꯣ꯫ ꯀꯥꯁꯦ ꯈꯔꯒ ꯃꯝꯕꯒ ꯅꯪꯅ ꯄꯪꯎꯗ ꯎꯔꯦ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯃꯆꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯒꯤ ꯌꯨꯝꯗ ꯁꯦꯝꯖꯤꯟꯕꯒꯤ ꯈꯣꯠꯄꯒꯤ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯦ꯫ ꯑꯗꯨꯅꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯊꯣꯛꯂꯛꯏ ꯃꯌꯥꯝꯗꯣ꯫ ꯃꯦꯂꯩꯗꯨ ꯏꯃꯨꯡꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯁꯨ ꯇꯧꯋꯦ ꯍꯥꯏꯔꯛꯇꯕꯅꯤꯅ ꯃꯥꯅꯗ ꯈꯟꯖꯤꯟꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯍꯟꯗꯛꯁꯦ ꯍꯛꯆꯥꯡꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯁꯤꯔ ꯈꯜꯂꯤ꯫ ꯏꯕꯣꯍꯜꯅ ꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯅꯤꯅ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯁꯤ꯫ ꯅꯪꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯂꯩꯔꯤ꯫ ꯅꯈꯣꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯣ꯫ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯁꯨ ꯇꯥꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯦꯂꯩꯗꯨ ꯃꯁꯥꯗꯤ ꯈꯪꯖꯗ ꯍꯥꯟꯅꯗꯤ ꯃꯅꯥꯎꯅꯨꯄꯤ ꯊꯝꯕꯥꯜꯒꯤ ꯃꯁꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯁꯥꯎꯅꯤꯡꯅ ꯈꯨ ꯀꯥꯝꯕꯅꯤ꯫ ꯀꯧꯅꯕꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯃꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯁꯥꯗ ꯈꯧꯇꯛ ꯆꯥꯗꯨꯅ ꯍꯟꯅ ꯌꯦꯡꯈꯠꯂꯛꯄ ꯐꯥꯎꯕ ꯉꯝꯕ ꯅꯠꯇꯦ꯫ ꯍꯣꯏ, ꯑꯩ ꯊꯝꯕꯥꯜꯒ ꯇꯥꯟꯅꯔꯒꯦ꯫ ꯇꯥꯟꯅꯔꯣ, ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ꯫ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯗꯅ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯅꯤ꯫ ꯅꯪꯁꯨ ꯉꯥꯏꯔꯦ, ꯊꯝꯕꯥꯜꯁꯨ ꯉꯥꯏꯔꯦ, ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯊꯝꯕꯥꯜ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯆꯦꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯐꯤꯌꯥꯟꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯃꯆꯦꯒꯤ ꯐꯤꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡꯗꯨꯒꯤ ꯃꯇꯦꯡꯅ ꯐꯤ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯔꯦ꯫ ꯐꯤ ꯃꯆꯦꯠ ꯑꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯔꯨꯛ ꯂꯣꯏꯔꯛꯂꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯦ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯐꯪꯂꯅꯤ꯫ ꯐꯤ ꯃꯆꯦꯠ ꯑꯗꯨ ꯃꯥꯒꯤ ꯐꯤꯖꯤꯗ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯛꯄ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯊꯨꯅ ꯂꯧꯊꯣꯛꯇꯨꯅ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯖꯤꯜꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯣꯟ ꯑꯗꯨꯗ ꯅꯥꯟꯊꯩ꯫ ꯏꯕꯣꯍꯜꯗꯨ ꯃꯦꯂꯩꯕꯨ ꯃꯥꯡꯒꯣꯟꯗ ꯊꯝꯂꯝꯗꯨꯅ ꯂꯩꯍꯥꯎꯒꯤ ꯀꯥꯗ ꯄꯣꯠ ꯑꯃ ꯂꯧꯕ ꯆꯪꯂꯛꯄꯅꯤ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯒ ꯊꯝꯕꯥꯜ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ-ꯉꯛꯅ, ꯊꯝꯕꯥꯜ, ꯅꯪꯁꯨ ꯂꯩꯔꯕꯣꯏꯔꯦ? ꯑꯩꯗꯤ ꯉꯁꯥꯏꯗꯩ ꯅꯪ ꯆꯠꯊꯣꯛꯈ꯭ꯔꯤꯔꯥꯅ ꯈꯜꯂꯤꯅꯤ꯫ ꯅꯪꯗꯤ ꯅꯆꯦꯒꯤ ꯀꯥꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯊꯣꯡ ꯍꯥꯡꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯄꯥꯏꯊꯣꯛꯈꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯀꯣꯛꯇꯣꯟꯗ ꯍꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯅ ꯄꯥꯎꯈꯨꯝ ꯋꯥꯠꯇꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦꯕꯦꯝꯃꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯣꯠꯄ ꯂꯩꯕ꯭ꯔꯥꯗꯅ ꯌꯦꯡꯖꯔꯝꯕꯅꯦ ꯇꯥꯆꯧ꯫ ꯑꯩꯅ ꯍꯌꯦꯡ ꯇꯨꯔꯦꯟ ꯀꯨꯝꯕꯗ ꯁꯨꯗꯣꯛꯆꯔꯝꯒꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯣꯏꯔꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯅꯆꯦꯁꯦ ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯧꯀꯣ꯫
Matamsu khanghauraroi. Imung asida ichagi kappa nokpagi khonjelna nilladabani. Thambaldo mabuk makadang hek onba makai taningdraduna haipit sugatli. Adubu kuihaude kaya haina onduna nokmi taurai. Aisu khangzaida ichebe mabu karida soikigadage haidana senazaribani. Aina tawzaba thabaktabu mana khangbidabagi wani. Manaoinasu thabidaba. Hera, adugumba khanba karisu leramoiko. Nakhoi nupisingse pangkhanda khanjili. Nangsu dumai tawganu. Nachedasune aina wakhalana khangano na hairibani. Aibudi khanjiloida. Ichebe magi kaidadubu haibani. Aisibu mitopki moongda loinaba. Adugumbadudi aina nungaitabagi wanida. Sauranu ai haige. Nakhoi animak nungsi chanana laigadabani. Leikagi khut changhanba yaba natiko. Hoi, ado chakhumgi ising laitabani. Pukridagi khara sokatpiro. Aisu thaba atai loisalokigi. Mangongi fak aduda hakchik langboy na ngayhak hiplamba melaydu. Mundaraktuna adumak tumthakri. Tumthaba ikuy-kuydana yamna kiraba mang amana mabu otlari. Kadaydano mapam khangdaba lamhang amada pokpada ngairiba angang amana hanga haiduna kappagi khonjel tarai. Melay sumaikai khangdana koichen cheli. Aigi ichadi, aigi icha kaple. Ichagi makhondi tare, icha uba phangdre. Aigi mateng amta pangbiyo. Kana laibage, aigi mateng amta pangbiyo. Ai lambi asisu khangdre, aigi icha piyo. Kaptuna machabu thiba koichen chelibadu kanana sumagi mateng pangladri. Nungsina kappagi khonjel taramba angang adusu yamna akiba phangba khonjel da kablaklammi. Leihausu akiba marak aduda machabu thirakpana laptakna sapu ama taduna leibadu uri. Oh, aina uriba chapu asida aigi icha soidana yauramgani. Aigi icha uba phanglani ai. Asi haina chapudugi manaktamna changsinduna sapudu tapai khatuna manungda yenglubada ihingna hingsaraba thawa yaudraba angang ama yaurambadu ubada khangduna chapu adu leimaida thadakhiba khangaude. Nate, aigi icha nate. Aigi icha di karisu taude. Aigi icha nate. Melay, nangbu wakhal tarabo. Humangna punglublubleni na sase. Se, wakhal amta tawo kaidawragimni nangbo. Melay sumanglani khanglakpada masado khara nena tajai. Melay sumanglani khanglakpada masado khara nena tajai. Adubu kapli. Hauzik aigi mangda. Aigi isado siduna leirame. Ayamna warame tacho. Ye makumangni se hayaide. Adugumba wado kaigi harinu. Nungtil ngayak tumbasida phawba nangi yaunabise tawri. Masibu aina wakhalena khanjinbada hekta tainarisi kaigino. Ayam pakhatle. Isasi leitapam amata khangdiye. Ibohalda melayna fana haijarabasu mangonda changdabagum tawri. Magi nupi melaybu nungsidabadi natti. Adubu mangonda thausadaba ama yauri. Masisu thambalgi LAIWA aduna sumduna thamkibani pumnamak. Hainakibagi matung ina thasi numit yauraktuna amaibi thoinu amadi thambal unarami. Aroibo oina amaibi thoinuna thambalna pamlibadu oina bohotnei. Yangkok amada changadaba pochai haptuna thoinuna yangkok adu paiduna ahumlak thangatuna ungi. Aduga amuk yangkok tu leibakta thamduna la machet ama paiduna masung tare thokna segaiduna langthoi. Khubak ahumlak khuduna machinda LAIWA sonduna akanba thau adu mai pakna tawrami. Thau adu tawba pungloi loisinduna harauna thambal amadi thoinu watanarami. Ibema handakisidi khara cheksina taw. Masibu mapung phana tawraba nangna ningjaba khuding phanglagadabani ko. Ima maibiya soidana mai pakna tawba ngamjage. Masibu hek oibada ima maibigisu aina ngamjaba kharadi adamak tawrakani. Hoida adubune nangi lonabi nachesi mapok mai yamna kalli. Thabak asi mai paklabasu mahakti karisu tawgadaba mande. Ima maibiya thabak asida mai paaga loiri. Atay makhatabadine kona thoba mai laksarasani. Phare. Ado ima maibiya karigumbam tangjagi. Hayuni. Hanadi kashu tawramdabani. Handak marakse isasi inung nungaiti. Aduga aigi wakhalnara ichebe mana aibu singnaba mityengna yengba mali. Hera ka hena su khanjilunu. Tumamdai khudingi yumgi akoibado khoizolai kam thaduna thanamo kashu tawroi. Phagani ima maibi horen tumlamdaidagi tawragi. Aduga athengbada thabak khuding soida ngamdana pangthokjagi.
ꯋꯥꯔꯤ ꯈꯔ ꯀꯨꯞꯊꯅ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯒ ꯁꯥꯟꯅꯔꯒ ꯊꯝꯕꯥꯜꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯌꯥꯝꯅ ꯃꯄꯥ ꯆꯥꯅꯕ ꯑꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯗꯨ ꯃꯌꯨꯝꯗ ꯉꯁꯤ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯊꯥꯔꯛꯂꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯃꯥꯏꯕꯤꯅ ꯇꯥꯛꯂꯛꯂꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ ꯈꯟꯕꯇꯇ ꯑꯍꯤꯡ ꯌꯧꯔꯛꯄ ꯉꯥꯏꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯊꯝꯕꯥꯜꯅ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯥꯡꯂꯝꯃꯤ꯫ ꯃꯆꯦ ꯃꯦꯂꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯆꯥꯛ ꯂꯣꯏꯔꯒ ꯅꯅꯥꯎꯅ ꯀꯧꯖꯔꯛꯂꯒꯦ꯫ ꯆꯥꯛ ꯂꯣꯏꯒꯗꯧꯔꯁꯤꯗꯤ, ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯅꯦ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯊꯝꯕꯥꯜ ꯃꯆꯦ ꯃꯦꯂꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯏ꯫ ꯏꯆꯦ ꯏꯕꯦꯝꯃꯅ ꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯗꯨꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯁꯣꯏꯕ ꯉꯝꯕ ꯌꯥꯎꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯇꯥꯆꯧꯅꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯂꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ, ꯈꯪꯗꯦꯅꯦ ꯊꯝꯕꯥꯜ, ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯒꯤ ꯕꯥꯞꯅꯔ ꯀꯔꯤꯅꯣ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯏꯁꯥꯁꯦ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ꯫ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯨ ꯕꯨꯠꯀ ꯇꯝꯅꯔꯖꯥꯠꯂꯣ? ꯇꯥꯆꯧꯗ ꯇꯝꯂꯨꯕꯕꯨꯅꯦ, ꯃꯍꯥꯛꯅ ꯑꯩꯒꯤ ꯋꯥꯁꯦ ꯀꯩꯝꯇ ꯊꯥꯖꯕꯤꯗꯦ꯫ ꯊꯝꯕꯥꯜꯗꯨ ꯅꯣꯛꯂꯒ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯆꯦ ꯏꯕꯦꯝꯃ, ꯏꯆꯦꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯕꯨꯠꯀ ꯊꯥꯖꯕꯤꯔꯨꯅꯨꯀꯣ꯫ ꯃꯦꯂꯩꯗꯨ ꯃꯁꯥꯗꯣ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯤꯅ ꯏꯄꯪ ꯄꯪꯁꯤꯜꯂꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯏꯁꯥꯁꯨꯅꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯁꯦ꯫ ꯍꯌꯦꯡꯗꯤ ꯑꯋꯥꯡꯒꯤ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯔ ꯈꯜꯂꯤ꯫ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯝꯕꯥꯜꯅ ꯋꯥ ꯑꯗꯨꯕꯨ ꯀꯛꯊꯠꯂꯛꯏ꯫ ꯀꯩꯅꯣꯗ ꯏꯆꯦ ꯏꯕꯦꯝꯃ, ꯑꯋꯥꯡꯒꯤ ꯑꯃꯥꯏꯕꯤꯗꯨꯗꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯍꯩꯇꯦꯅ ꯇꯥꯖꯩ꯫ ꯑꯗꯨꯅꯅꯦ ꯏꯆꯦ ꯏꯕꯦꯝꯃ, ꯑꯃꯥꯏꯕꯤ ꯎꯅꯅꯤꯡꯂꯕꯁꯨ ꯑꯇꯣꯞꯄ ꯃꯣꯏꯅ ꯊꯤꯁꯤꯀꯣ꯫ ꯃꯦꯂꯩꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ, ꯍꯣꯏ, ꯑꯇꯣꯞꯄ ꯑꯃꯥꯏꯕꯤꯔꯥ ꯑꯃꯥꯏꯕꯔꯥ ꯑꯃꯗꯗꯤ ꯌꯦꯡꯂꯒꯦ꯫ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯄꯥꯟ ꯊꯣꯡꯗꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯤꯝꯕꯥꯜꯗ ꯈꯨꯍꯤ ꯇꯩꯕ ꯋꯥꯍꯩꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯆꯦ ꯃꯦꯂꯩꯕꯨ ꯅꯝꯊꯗꯨꯅ ꯊꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟ ꯇꯥꯁꯤꯜꯂꯝꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯣꯊꯥꯅꯔꯤ꯫ ꯃꯦꯂꯩꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯐꯅ ꯀꯨꯏꯅ ꯃꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯗꯅ ꯂꯩꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯥꯒꯤ ꯀꯥꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯈꯔ ꯂꯧꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯊꯝꯕꯥꯜ ꯃꯃꯤꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯃꯆꯦ ꯃꯦꯂꯩꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯗꯨ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯇꯥꯛꯄꯤꯔꯛꯄ ꯂꯩꯋꯥꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯦꯂꯩ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯃꯁꯥꯗꯨ ꯀꯤꯖꯕ ꯐꯥꯎꯏ꯫ ꯑꯁ, ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯁꯤꯕꯣ? ꯂꯩꯀꯥꯏꯁꯤꯕꯨ ꯃꯤꯒ ꯂꯩꯇꯕ ꯌꯥꯎꯔꯖꯥꯠꯂꯥ? ꯑꯩꯕꯨ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯦꯂꯩꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯁꯨꯝ ꯇꯥꯁꯤꯜꯂꯛꯄꯗ ꯃꯤ ꯁꯤꯕꯒꯤ ꯀꯞꯄꯁꯨ ꯑꯃꯨꯛ ꯃꯥꯜꯂꯛꯇ꯭ꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯆꯥꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯩꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯤ꯫ ꯃꯦꯂꯩ ꯇꯥꯕ ꯉꯝꯗ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯣꯛ ꯇꯣꯛ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ? ꯊꯣꯡ ꯊꯤꯜꯂꯛꯂꯤꯗꯣ ꯀꯅꯥꯅꯣ? ꯊꯝꯕꯥꯜ! ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯊꯣꯡꯗꯣ ꯑꯃꯨꯛꯀꯁꯨ ꯊꯤꯜꯂꯛꯏ꯫ ꯃꯦꯂꯩ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯇꯥꯈꯤꯕ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯃꯦꯂꯩꯗꯨ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯄꯅ ꯃꯦꯂꯩꯗꯨ ꯃꯕꯨꯛ ꯏꯛꯂꯛꯇꯨꯅ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯌꯥꯝꯅ ꯋꯥꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯊꯝꯕꯥꯜ, ꯑꯝꯇ ꯂꯥꯛꯑꯣ, ꯑꯩ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ, ꯏꯁꯥꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯊꯝꯕꯥꯜ! ꯃꯄꯤ ꯇꯥꯗꯨꯅ ꯑꯣꯅ ꯊꯣꯏꯅ ꯈꯥꯡꯂꯤ꯫ ꯇꯝꯅꯕꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯀꯌꯥꯁꯨ ꯇꯥꯕ ꯂꯦꯞꯇꯦ꯫ ꯃꯦꯂꯩꯗꯨ ꯁꯨꯝ ꯋꯥꯅ ꯈꯥꯡꯂꯝꯂꯕ ꯃꯇꯨꯡ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯣꯏꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯌꯥꯝꯅ ꯋꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯕꯥꯜꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯝꯕꯥꯜ, ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨꯕ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯦꯂꯩꯒꯤ ꯐꯃꯨꯡ ꯑꯗꯨꯁꯨ ꯑꯉꯥꯡꯕ ꯏꯈꯦꯡꯇꯅ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯝꯕꯥꯜꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯦ ꯏꯕꯦꯝꯃꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯏ? ꯅꯕꯦꯝꯃ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯔꯗꯅ? ꯑꯩꯒꯤ ꯏꯇꯤ ꯈꯪꯉꯤꯗꯅ?
ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯊꯝꯕꯥꯜꯗꯨ ꯑꯁꯤꯡꯕ ꯃꯤ ꯁꯥꯗꯨꯅ ꯑꯋꯥꯡꯒꯤ ꯑꯃꯥꯏꯕꯤꯒꯤꯗ ꯂꯥꯛꯂꯤ꯫ ꯃꯆꯦ ꯃꯦꯂꯩꯒꯤ ꯐꯤꯕꯝ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯍꯥꯊꯨꯅ ꯏꯕꯣꯍꯜꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯋꯥꯡꯒꯤ ꯑꯃꯥꯏꯕꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯛꯄꯗ ꯃꯤꯍꯨꯟ ꯐꯪꯗ꯭ꯔꯤ ꯃꯦꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤꯒꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯀꯟꯕ ꯉꯝꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯏꯕꯣꯍꯜꯁꯨ ꯃꯌꯨꯝꯗ ꯊꯨꯡꯂꯕꯒ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨ ꯆꯠꯂꯝꯗꯥꯏ ꯏꯕꯣꯍꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯈꯨꯠꯅꯤ꯫ ꯑꯩꯒꯤꯗ ꯍꯣꯔꯦꯟ ꯂꯥꯛꯎ, ꯃꯤꯁꯛ ꯑꯗꯨ ꯇꯥꯛꯀꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯋꯥꯡꯒꯤ ꯑꯃꯥꯏꯕꯤꯅ ꯌꯨꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯇꯞꯂꯤ ꯇꯞꯂꯤ ꯈꯣꯡꯊꯥꯡ ꯑꯃ ꯇꯞꯅ ꯊꯥꯡꯈ꯭ꯔꯤ꯫ ꯁꯣꯝꯗꯁꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤꯕ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯅꯨꯄꯥ ꯕꯣꯌꯥꯏꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯀꯧꯔꯛꯏ꯫ "ꯊꯣꯏꯅꯨ, ꯑꯩ ꯍꯜꯂꯛꯂꯦꯍꯦ, ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ"꯫ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯔꯨ ꯈꯔꯗꯨ ꯃꯩ ꯆꯨꯈꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯣꯛꯊꯣꯛꯄꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯄꯨꯔꯛꯄ ꯈꯥꯎꯗꯨ ꯃꯥꯅ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯤ꯫ ꯃꯥꯡꯒꯣꯟꯗꯥꯔꯤꯗꯨꯗ ꯐꯝꯊꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨꯗ ꯌꯦꯡꯉꯤ꯫ "ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯟ ꯈꯔ ꯌꯥꯎꯔꯛꯄꯅꯤ꯫ ꯆꯤꯡꯗ ꯐꯪꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ꯫ ꯂꯨꯝꯅꯕ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ. ꯅꯪ ꯑꯩ ꯈꯛꯇ ꯂꯩꯕꯗ ꯅꯪꯒꯤ ꯂꯩꯗꯅ ꯑꯩꯕꯨ ꯀꯅꯥꯒꯤ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯒ ꯏꯊꯟꯇ ꯂꯩꯍꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯁꯤꯗ ꯊꯕꯛ ꯑꯃ ꯌꯦꯡꯉꯁꯤꯕ, ꯑꯩꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯆꯠꯄꯒꯤꯁꯨ ꯑꯗꯨꯃꯛ ꯐꯪꯉꯤ ꯄꯩꯁꯥꯗꯤ, ꯑꯋꯥꯠꯄꯁꯨ ꯂꯩꯇꯦ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯪꯒ ꯆꯠꯂꯨꯈꯤꯒꯦ, ꯃꯗꯨꯒꯅꯦ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯅꯤꯗ ꯑꯩꯁꯨ"꯫ ꯊꯣꯏꯅꯨꯗꯨ ꯃꯣꯃꯣꯟ ꯇꯧꯏ꯫ "ꯃꯈꯣꯏ ꯇꯥꯗꯒꯤ ꯏꯁꯤꯡ ꯁꯥꯍꯟꯗꯨꯅ ꯊꯝꯂꯝꯂꯕꯅꯤ, ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ꯫ ꯑꯩꯅ ꯉꯁꯤ ꯍꯜꯂꯛꯄ ꯌꯥꯏ ꯈꯟꯗꯅ ꯉꯥ ꯊꯣꯡꯗꯨꯅ ꯊꯝꯂꯕꯅꯤ, ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯕꯤꯔꯣ"꯫ "ꯇꯤꯟꯗꯨꯝ ꯆꯨꯝꯃꯤꯍꯦ, ꯆꯥꯛꯀ ꯂꯥꯝꯕꯒ꯫ ꯆꯥꯏꯊꯔꯨꯔꯒꯦ, ꯆꯥꯛ ꯊꯤꯗꯨꯅ ꯊꯝꯂꯝꯃꯨꯀꯣ"꯫ ꯊꯣꯏꯅꯨꯒ ꯕꯣꯌꯥꯏꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯊꯣꯏꯅꯨꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯤ, ꯕꯣꯌꯥꯏꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯇꯨꯅ ꯆꯥꯏꯊꯔꯨꯔꯒ ꯃꯇꯩ ꯃꯅꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯏꯕꯣꯍꯜꯒꯤ ꯌꯨꯝꯗꯅꯤ, ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯅꯗ ꯂꯩꯔꯤ꯫ ꯃꯦꯂꯩꯁꯨ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ, ꯏꯕꯣꯍꯜꯗꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯊꯝꯕꯥꯜꯇꯅꯤ ꯍꯔꯥꯎꯖꯕ, ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯂꯩ꯫ ꯏꯕꯣꯍꯜꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗ ꯑꯋꯥꯡꯒꯤ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯔꯦ꯫ "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯉꯟꯅ ꯈꯪꯂꯝꯂꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯋꯥ ꯑꯁꯤ ꯀꯟꯃꯟꯕꯅ ꯑꯉꯥꯡ ꯑꯗꯣ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯑꯗꯨꯃꯛ ꯍꯥꯠꯄꯅꯤ"꯫ ꯑꯃꯥꯏꯕꯤꯅ ꯈꯪꯖꯕ ꯋꯥꯔꯤ ꯄꯨꯝꯕ ꯏꯕꯣꯍꯜꯗ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯃꯦꯂꯩꯅ ꯍꯥꯏꯕ ꯋꯥꯗ ꯃꯥꯅ ꯇꯥꯔꯝꯗꯨꯅ ꯑꯃꯥꯏꯕꯤꯒ ꯇꯥꯟꯅꯔꯝꯂꯕꯗꯤ ꯃꯆꯥꯕꯨ ꯀꯟꯕ ꯉꯝꯂꯝꯒꯅꯤ ꯈꯟꯗꯨꯅ ꯆꯥꯛꯅ ꯈꯥꯡꯂꯤ꯫ ꯁꯥꯎꯅꯤꯡꯕꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯝꯕꯥꯜꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤ ꯃꯈꯩꯁꯨ ꯃꯍꯩ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯏꯕꯣꯍꯜꯕꯨ ꯈꯥꯝꯇꯣꯛꯅꯕ ꯇꯧꯏ꯫ "ꯇꯧꯉꯝꯕꯤ, ꯏꯆꯥ ꯍꯥꯠꯄ ꯉꯝꯕꯤ, ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯊꯥꯖꯔꯨꯕ, ꯑꯗꯨꯒ ꯅꯪꯗꯤ ꯃꯤ ꯅꯠꯂꯝꯗ꯭ꯔꯦꯗꯅ꯫ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯏꯈꯨꯠꯁꯤꯅ ꯅꯪꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯆꯠꯂꯣ꯫ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯎꯠꯂꯛꯀꯅꯨ"꯫ "ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ"꯫ "ꯇꯥꯅꯤꯡꯗꯦ, ꯇꯥꯠ ꯍꯩꯕꯤ, ꯑꯃꯥꯏꯕꯤꯗꯨꯒ ꯃꯥꯟꯅꯔꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ"꯫ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯏꯉꯛ ꯉꯛꯅ, "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯊꯝꯕꯥꯜ, ꯅꯔꯣꯟ ꯆꯨꯝꯃꯨ"꯫ ꯊꯝꯕꯥꯜꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯁꯥꯎꯗꯨꯅ ꯊꯝꯕꯥꯜꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯊꯝꯕꯥꯜꯕꯨ ꯇꯨꯀꯠꯆꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯐꯥꯅ ꯂꯩꯔꯝꯗꯕ ꯃꯈꯩ ꯅꯨꯃꯤꯠ 5ꯅꯤꯇꯪ ꯂꯩꯔꯝꯂꯒ ꯕꯣꯌꯥꯏꯗꯨ ꯑꯃꯨꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯁꯨ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯤ ꯋꯥꯠꯇꯕꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯃꯈꯜ ꯃꯈꯜꯅꯤ ꯇꯧꯔꯤꯕ꯫ ꯉꯁꯤꯁꯨ ꯃꯤ ꯀꯌా ꯑꯃ ꯂꯥꯛꯂꯝꯗꯨꯅ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯏꯔꯣꯏ ꯂꯣꯏꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ, "ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯏꯕꯦꯝꯃ? ꯅꯪꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯥꯜꯂꯤ, ꯑꯩꯅ ꯑꯝꯇ ꯎꯈꯤꯗ꯭ꯔꯤꯅ"꯫ "ꯂꯥꯛꯆꯗ꯭ꯔꯤ ꯏꯃꯥ ꯃꯥꯏꯕꯤ, ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ"꯫ "ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ"? "ꯆꯥꯎꯕꯤ ꯀꯧꯏ ꯏꯃꯥ ꯃꯥꯏꯕꯤ"꯫ "ꯍꯥꯏꯌꯨ, ꯑꯩꯒ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ"? "ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯍꯅꯨꯕ ꯂꯥꯏꯋꯥ ꯁꯥꯟꯅꯕ ꯑꯃ ꯂꯩ꯫ ꯍꯟꯗꯛꯁꯦ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃ ꯃꯊꯦꯡꯗ ꯑꯀꯤ ꯑꯈꯪ ꯌꯥꯝꯅ ꯅꯪꯂꯦ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ"꯫
Yengsi nangi nupa mayumgi yumnaka yeka haira'o ibema. Saubina yumnaka yeka haikraba matung amaibi thoinu mamit ushinduna machinda lairon sonba horaklami. Masado thak niktuna karino khara solamlaga ngayhaki matung mamito panglaklami. Saubido yamna kina hanglai. Ima maibi kari toba yaurabage. Ibema nakoigi yumthangnabagi ahal ado mahai yamna haiba ahani. Nangna khanbadumak chumi nakoigi yumpham aduda mana potsem khara thakre. Mado aina uzik yengbada uba phangdre. Mafam aduda laaga yengasiko. Madugine makha tabado kona khanasi. Ima maibiya kari numita lakani ngasi hekta chatkrasira. Ngasigidi ay sanglaroi. Hayeng numidang wairam laage ko. Ay bungayramoy bema. Ngayhak layramoy bema. Thoinu hawgatuna imong changki. Kuidabi thoklaktuna laibaki pun macha ama makhuta paiduna thoklai. Aduga chawbida sinay. Horen mamsilakpada ising ase yumgi akoybada chaitho. Masina ngasigidine aki akhang nang hanba ngamloi ko. Phagani ima maibi. Saubido ngamjaba khara katlamduna amaibi thoinugi yumdagi hankre. Thoinu sumigi laigi thauram laibanina loishinduna chatkhi. Numit chap yungba matamni migi laisang seba chaluraga halakpa matangni. Yumgi mangonduda phakthaduna phamge tauringai itha thajada. Melaidu mamai mamit ipom pomba makai mayang ikangkangna ison sonjina lakpa ubada. Thoinu phaktu tharamduna sumang tamna kumtharai. Melaidu amaibi thoinu urabada khonglai thuna laklaga amaibi thoinugi mamangda leplari. Pen da bahin banduna mapi phawba taba makai sauna hairai. Pehlabra hausikti nang aigi sakta masi uraga naning thunglaba natro. Kari watano ne nang bukanano nasak phaw khangde ne idea. Hai chinthi bi maibi nang gamanaraga mabuk patrabi thambal na laiwatin wa tawduna aigi taibang mang phawna doraba icha adubu sina phangan ba natro. Madugi papti nakoi phangdana su tokloi. Hoi bema nangi lonabi aduda taina ruso. Aidi lai taina ba khaktani noigi warida yaksin ba natte ne bema. Aigi mitki piyase arembada taroi khango. Nangi nawong aduna oiramgani namittana cha uba phangdribado. Amai bi ama oiraga migi pattana ba tauba. Ai pumnamak khangduna laklabane. Aina ngasi awaba tariba chaklibase nangi mathaktasu tabu oyo. Melai kamna kapna amaibi thoinugi yumdagi thoki amaibi thoinu sauna soli. Maibi thoinu aingondabu nangna kidoba ngamdoriba. Migi fattanaba tawbi thambal mapuroiba amadi khun aduna khanglakpagi yum adudagi tanthokrabanina mapam lamdamdasu mabu changhandraduna tanthorakli. Mahaki changjafam leiti amaibi thoinusu melaina laklamba numit humni subagi ayuk anganbada thoinudu yumgi thongdu thinduna mabu kauba tabada phamungdagi tahana kumthaduna thong hangdoklami. Mapanda miyoi khara leptuna leirambaduda hanglai. Mayam kari toba yaurabage aigi yumsida lakpirisibo. Bema nangonda paw matamdaba yadadana khungi mi kaise hongnaduna laklini. Hekta haibiyo ipal. Chingda singchanba chatpa khungi miyoi singna tamakpadagi khangbani. Ching ningkhairakpada boyaidu yaukre hai. Hauzik pawba masado phangdri haini bema. Tariba paw aduda amaibi thoinu gyan mangna lekthakre. Miyam changduna mahakpu gyan laknaba hotnai. Amaibi thoinu adusu nongma nongmagi sumsonjilakli. Makoigi khunjasingi manakongdasu yaurakli mahakna phattaba kaya tawkhibaduna maga loina tinabada hangoiba amadi kijabana khunjasingna mahakputsu inthoktuna thambirami. Lambi lamkhang thokluba khuding thengnaba mina mahakpu kiduna cheli. Maram asina yumdagi hendokpasu ngamdri. Migi fattanaba tawbi amaibi thoinu ngasidi phamungda yataduna leiri kari layongno khangdaba laina amasu naduna leirakpa kuirakli. Khungi miyamnasu manakta changba kinaduna kanasu changbiraktre. Thoinudu ngasidi wakhal taraklaba mali chada thaktabana ikang kangsilaba hakchang adu sarugi mompak thak aduda siba ngaina taduna leire. Kanana sumabu hanna yingbirakhtaba mahakna warauba thamlude. Migi phattanaba tawbi aihakse aina hingliba mahing asi chap chare haina khali. Isana yana iral khuting laujare. He taibang miyoiba sa kaidawnungda migi phattanaba tawgi khanganu. Karigumba khalakpa tarabadi amaibi thoinu aigi wari asi ningsingu. Nakhoina
ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯦꯅ ꯅꯤꯡꯁꯤꯡꯉꯣ. ꯁꯤꯕ ꯐꯥꯎꯕ ꯁꯤꯡꯉꯝꯗꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ. ꯊꯣꯏꯅꯨꯗꯨ ꯄꯦꯟꯅ ꯀꯞꯂꯤ. ꯉꯁꯤꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕ ꯃꯁꯥꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ. ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ.